Aiginung Sizarba Marup Mapang, actually now Bethany Diaspora Church ki Singlup ki missing, Mayam Ahanba Maktada, Aikoibu Tatana Loina Biba, Nung Sibiba, Aduga Koi Mayam ki kan Biba Mapu, Probusisu Khristagi Mingda, Nung Sibagi, Salam Pizari. Actually now sa, Ngasishu Aikoi Ishorgi Wahai Hatang Amuk Taminasi, Asigumba. Apaba matam achaba matam mission aikoi bu pibi base aikoi yamna laibak phai aduna haktang aikoi pukning changna harauna pukning da ishor ninglaga mahaki wahai si taminasi masigi recording ase aikoi mayam gi damakta maru oina Bethany Diaspora Church ki damakta Semjaba Adugumba video recording, a series of diaspora messages. Adunai koi ngasi makha samtaboy na 1 Peter gi text asida koi amuk yengmenasi ngasi gi lowri pa text asina 1 Peter chapter 1 gi verses 17 to 19 asini. Aduga Maru iba wahi aduna the precious blood of Christ Yamna Mamal Yamlaba Khristagi hairiba asigi matang da ikoi haktang amuk na inaminasi aikoi na 1 Peter chapter 1 gi verses 17 to 19 ase parabadi aikoi Asmaina Manipuri da Ui Madudi Karino Hairaga verse 17 ay patok sage Misak Mimai Yengdana Mi Kuding Makpu Mana Tauba Tabak ki matung inna Wayen biba Mahakpu na koina Ipa haina Kaurabadi na koina Lamlaliba Matam adu kina lelu nakoigi napa napudagi thang tharakpa aremba nachat natau adudagi nakoibu mangba yaba sana amasung lupana handokpiba nate haiba nakoina khangi Aduga verse 19 da Adubu ashoiba amasung amakpa laitaba yaw machagi gumlaba mamal yamlaba Khristagi Eenani haibani aikoi ge salvation aikoi na aran kubam phangliba ase atai kari na sunate khwaidagi mamal yamlaba Yaw machagi gumlaba ashengba Jisu Khristagi igi mapana aikoi ngasi aran kubam haibase phanglibani aduna masigi matang sida Peter na phajana Apostle Peter na phajana aikoi miyamgi damakta asmaina ibiribani aduna actually now sing aikoi 1 Peter chapter 1 asi matang study taminarpa sida aikoi na ishorgi maramda ishorgi knowledge about God yamna maru oiba essential oiba kharadi aikoi na khangba ngame ahanbada God as our Father in heaven ishor ase aikoi gi ipani mahak ase sargada laiba aikoi gi ipani haibase aikoi na khangba ngami actually now sa aikoi na Jisu Khristagi pauta magi teachings da yengba matamda disciples in the magi sebok sing da prathana karam na haizagani haibigi matang takpi base aikoi na Matthew chapter 6 Luke chapter 11 smaina yengba matamda the Lord's prayer aikoi na paragati maduda ahanba aikoi na ubase Jisu na takpase karino hairaga
sargada laiba ipa haina ishorbu kawu haibani ishora haijaba matamda aduna ishora si ekhoi gi sargada laiba ipani haibase ekhoi masigi knowledge laiba si yamna maru oi aduga ekhoi na su hujik khangle aduna ishora si ekhoi gi ipa oikhre ekhoi na magi macha oikhre adu oiba tarbadi ipa ishor mahakpu ekhoi na ikai khumnaba yamna mathau tai habase ekhoi na ningsinggadabani he is to be revered as father aduga he is father to all ekhoi mayam gi tamakta ipa oye who come to faith in the Lord Jesus Christ maru aina Jesus Christ bu thajabada lakpa mi khudingma ekhoi na ishor ase ipa haina kaurabani mahak ase ekhoi gi ipa oirabani aduga ishor ase ipani sargada laiba ipani haiba sikhakta natana ani shubada God as an impartial judge wayen ba achumba wayen ba michang mikhai naidaba migi mai yengdaba adugumba ishorni haibasisu ekhoi ningsingba yamna maru oi khangba mathau tai he is also a judge for all our actions ekhoi na tawriba lengliba suriba nomliba khuding maksigi mathakta mahakna wayen gani haibani khuding ma ase mahakna wayen gani aduga he is a holy and righteous God who will always uphold justice ekhoi gi mathakta ekhoi punamak ki mathakta ekhoi na suriba nomliba tawriba khuding mak sigi mathakta wayen ga dawriba ishor ase asengba achumba chapa ishorni aduga mahak matam khibikta justice kaloina na mahakna wayen gani haibani masi yamna maru oi masigi knowledge ase ekhoi ishor gi macha oi khraba ishor gi mising Christian oiba ekhoi khuding makna ningsinggadabani adu oiba tarabadi ekhoi karmaina respond tawgani how should we respond masigi knowledge se laikare ekhoi khangle ishor ase ekhoi gi sargada laiba ipani ani shubada mahak ase righteous judge partial laitaba chumna wayenba ishorni haibase ekhoi khanglabadi ekhoi karmaina laikani number 1 to conduct ourselves well ekhoi gi punsi ekhoi karmaina leli ekhoi karmaina chatli karmaina lairi haibase yamna cheksinna ekhoi chatpa mathau tai to conduct ourselves well maramdi karino hairaga ekhoi gi conduct ase it really matters masi yamna maru oibani ishorgi macha singni ekhoi Christian singni Khristagi tung inkraba Jisu bu thaja khraba mini hairaga aigi lamchat aigi sajat aina tawriba ngangliba suriba aduna chumdrabadi madu ai yamna chintiba natraga minamba oiba tabani aduna aigi kandak aina chatliba sajat lichat khuding mak ase yamna maru oi aduga how we live matters to the Lord ishor gi mamangda prabhu gi mamangda aikhoi karamaina hingli karamaina lairi haibase asi prabhu gi mityengda yamna maru oina laubani aikhoi mahakki tunginba mahakki maramna mahakki ashengba I aduna aikhoi ase aran kubam pibi khraba mising oiba maramna magi aningba magi apamba punsi du dai koi hingba darkar oi madugi wangma dai koi hek chat khraba matamda prabhu gi damakta yamna masi nungai taba aduga aikoi gi mathakta pendaba adu oibani masi aikoi ningsingsi aduna aikoi gi ani super response to practice the fear of the Lord in our life on earth aikoi ase nahan gi mamang gi
study tꯧꯃꯤꯟꯅꯕꯗꯨꯗ ꯀꯔꯤ ꯎꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯁꯔꯒꯒꯤ ꯅꯥꯒꯔꯤꯛꯁꯤꯡ or citizensꯤꯡꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯂꯦ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯒꯤ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯔꯒꯒꯤ ꯏꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯀꯅꯤ ꯃꯁꯤ ꯆꯨꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯉꯩꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯅ ꯀꯔꯝꯕ ꯄꯨꯟꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯍꯤꯡꯒꯗꯒꯦ ꯂꯩꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ to practice the fear of the Lord ꯄ꯭ꯔꯚꯨꯕꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯄ ꯍꯤꯡꯕ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪꯄꯥꯟꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯁꯥꯁꯇ꯭ꯔ ꯑꯁꯤꯗ ꯕꯥꯏꯕꯜ ꯑꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯌꯦ ꯑꯗꯨꯒ to fear the Lord is to have appropriate reverence ꯏꯁꯣꯔꯕꯨ ꯀꯤꯕ ꯄ꯭ꯔꯚꯨꯕꯨ ꯀꯤꯕꯅ ꯆꯠꯄ ꯍꯤꯡꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣই ꯈꯪꯒꯗꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯍꯤꯡꯕꯁꯤꯅ ꯇꯁꯦꯡꯅ ꯑꯩꯈꯣই ꯄ꯭ꯔꯚꯨꯕꯨ ꯀꯤꯅ ꯆꯠꯂꯤ ꯍꯤꯡꯂꯤ ꯍꯥꯏꯕꯁꯦ ꯎꯠꯂꯤꯕꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯔꯦꯁꯄꯣꯟꯁꯇ we cannot live aimlessly ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯪꯂꯩ ꯂꯩꯕ ꯄꯪꯍꯤꯡ ꯍꯤꯡꯕ ꯅꯠꯇꯕ ꯑꯩ ꯃꯁꯤꯗꯤ ꯇꯧꯅꯤꯡꯉꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯍꯤꯡꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯃꯁꯤꯗꯤ ꯑꯩ ꯏꯁꯣꯔꯒꯤꯗꯃꯛꯇ ꯑꯩ ꯄꯥꯡꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯂꯣꯏꯅ ꯑꯦꯝ ꯊꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ an aimless life achieves nothing ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯪꯂꯩ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯑꯦꯆꯤꯞꯃꯦꯟ ꯂꯩꯔꯣꯏ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯦꯝ ꯂꯩꯔꯒ ꯑꯩꯅ ꯃꯁꯤ ꯇꯧꯅꯤꯡꯉꯤ ꯃꯁꯤ ꯐꯥꯎꯕꯗꯤ ꯑꯩ ꯌꯧꯅꯤꯡꯉꯤ ꯃꯁꯤ ꯐꯥꯎꯕꯗꯤ ꯇꯧꯔꯝꯒꯦ ꯍꯥꯏꯕꯁꯤ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯗꯃꯛꯇ ꯑꯩꯈꯣই ꯃꯄꯨꯡ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯆꯪꯏ ꯍꯣꯠꯅꯔꯒ ꯁꯨꯔꯒ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣই ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯄꯥꯡꯊꯣꯛꯂꯝꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯦꯝ ꯂꯩꯅ ꯑꯩꯈꯣই ꯍꯤꯡꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ an aimless life is a wasted one ꯀꯔꯤꯁꯨ ꯑꯦꯝ ꯂꯩꯇꯅ ꯄꯪꯂꯩ ꯂꯩꯕ ꯄꯪꯍꯤꯡ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯣꯏꯕꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯑꯗꯨꯒ ꯋꯦꯁꯇꯦꯠ ꯑꯣꯏꯈ꯭ꯔꯕ ꯃꯥꯡꯈ꯭ꯔꯕ ꯀꯥꯟꯅꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣই ꯏꯁꯣꯔꯕꯨ ꯅꯤꯡꯂꯒ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯄꯥꯅꯤ ꯃꯥꯒꯤ ꯑꯅꯤꯡꯕꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣই ꯍꯤꯡꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯋꯥꯌꯦꯟꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣই ꯑꯦꯝ ꯂꯩꯅ ꯃꯔꯝ ꯂꯩꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯣꯏꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯔꯦꯁꯄꯣꯟꯁꯇ we cannot live just by the traditions of the past ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯊꯧꯗꯣꯛ ꯀꯌꯥ ꯅꯠꯇ꯭ꯔꯒ ꯇꯧꯔꯛꯂꯤꯕ ꯆꯠꯅꯔꯣꯟ ꯑꯗꯨꯗ ꯑꯩꯈoi ꯑꯗꯨꯝ ꯂꯩꯕꯁꯤꯁꯨ ꯆꯨꯝꯗꯕꯅꯤ ꯃꯔꯝꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯍꯣꯡꯕ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯅꯤ ꯄꯨꯟꯁꯤꯗ ꯑꯗꯨꯅ ꯑꯩꯈoi ꯍꯧꯈ꯭ꯔꯕ ꯇ꯭ꯔꯦꯗꯤꯁꯟ ꯆꯠꯅ ꯄꯊꯥꯞ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯗ ꯍꯜꯂꯒ ꯑꯩꯈoi ꯂꯩꯕ ꯆꯨꯝꯗꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈoi ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯒ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ ꯀꯔꯝ ꯍꯥꯏꯅ ꯂꯩꯔꯒ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈoi ꯌꯦꯡꯕ ꯇꯥꯏ ꯃꯁꯤ ꯑꯩꯅ traditions past traditions ꯍꯥꯏꯕ ꯃꯇꯝꯗ religious traditions ꯍꯥꯏꯕ ꯂꯩꯌꯦ ꯙꯔꯃ ꯆꯦꯟꯕꯒꯤ ꯅꯠꯇ꯭ꯔꯒ ꯙꯔꯃꯒꯤ ꯑꯣꯏꯕ ꯆꯠꯅ ꯄꯊꯥꯞ ꯂꯩꯌꯦ ꯑꯗꯨꯒ these may be cultural there may be cultural traditions ꯃꯤꯑꯣꯏꯕꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ traditions ꯆꯠꯅꯔꯣꯟ ꯀꯌꯥꯁꯨ ꯂꯩ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯈoi ꯔꯤꯂꯤꯖꯤꯌꯁꯀꯤ ꯑꯣꯏꯔꯕꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜꯒꯤ ꯑꯣꯏꯔꯕꯁꯨ ꯑꯗꯨꯗ ꯑꯩꯈoi ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯗꯨꯝ ꯄꯜꯂꯒ
ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯆꯥꯎꯈꯠꯄ ꯂꯩꯔꯣꯏ ꯑꯗꯨꯒ ꯍꯦꯟꯅ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯃꯨꯟꯅ ꯈꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ these things past traditionsꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯕ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯤꯕꯤꯔꯤꯕ ꯑꯗꯨꯒ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯕ ꯇꯧꯍꯟꯅꯤꯡꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯩꯒꯤꯗꯃꯛꯇ ꯍꯦꯟꯅ ꯀꯥꯟꯅꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯜꯂꯒ ꯊꯤꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ religious traditions cultural traditionsꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ redemptive ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯑꯁꯤꯒ ꯄꯤꯔꯤꯕ salvation ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯟ ꯈꯨꯕꯝ ꯑꯁꯤꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯆꯥꯡꯗꯝꯅꯔꯛꯄ ꯃꯇꯝꯗ ꯃꯁꯤꯗ ꯀꯔꯤꯁꯨ ꯑꯩꯈꯣꯏꯅ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯌꯥꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ salvation ꯑꯔꯥꯟ ꯈꯨꯕꯝ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯤꯌꯁꯀꯤ ꯇ꯭ꯔꯦꯗꯤꯁꯟ ꯀꯜꯆꯔꯦꯜꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯤꯃꯤꯠ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯃꯗꯨꯗ ꯑꯩꯈꯣই ꯄꯟꯊꯕ ꯌꯥꯗꯦ we have to see more ꯑꯩꯈꯣই ꯀꯔꯝꯍꯥꯏꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯍꯤꯡꯒꯅꯤ ꯀꯔꯝꯍꯥꯏꯅ ꯏꯁꯣꯔꯒꯤ ꯑꯄꯦꯟꯕ ꯄꯨꯟꯁꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ appropriate response ꯑꯣꯏꯅ ꯑꯩꯈꯣই ꯄꯥꯡꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯃꯔꯨ ꯑꯣꯏꯕ ꯄꯣꯏꯟꯇꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ a deeper appreciation of our redemption ꯑꯩꯈꯣꯏꯁꯦ ꯄꯥꯞꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯄ꯭ꯔꯚꯨꯒꯤ ꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯟꯕꯤꯔꯦ ꯑꯩꯈꯣꯏ ꯑꯁꯦ ꯀꯟꯕꯤꯕ ꯐꯪꯍꯟꯕꯤꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯅ ꯖꯤꯁꯨꯒꯤ ꯏꯃꯛꯅ ꯑꯁꯦꯡꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯏꯁꯣꯔꯒꯤ ꯌꯥꯎ ꯃꯆꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯈ꯭ꯔꯕ ꯇꯥꯔꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯅ ꯈꯟꯗꯣꯛꯄ ꯌꯥꯗꯦ ꯌꯥꯝꯅ ꯁꯤꯔꯤꯌꯁꯂꯤ ꯄꯨꯛꯅꯤꯡ ꯐꯖꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯑꯩꯈꯣꯏ ꯃꯁꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯊꯥꯒꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ we were not redeemed by corruptible things ꯃꯥꯡꯕ ꯌꯥꯕ ꯑꯃꯛꯄ ꯄꯣꯠ ꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯅꯠꯇꯦ we were not redeemed by silver or gold 하이버니 사나 루파 하이버시디 망바 야바 ꯄꯣꯠꯁꯤꯡꯅꯤ ꯃꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯃꯃꯜ ꯌꯥꯝꯂꯦ ꯍꯥꯏꯅ ꯄꯥꯝꯖꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯁꯦ ꯀꯟꯕꯤꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ they cannot bring about true redemption ꯁꯅꯥ ꯂꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯀꯟꯕꯤꯕ ꯑꯁꯦꯡꯕ ꯑꯔꯥꯟ ꯈꯨꯕꯝ ꯑꯗꯨ ꯑꯩꯈꯣꯏ ꯄꯤꯕꯤꯕ ꯉꯝꯗꯦ ꯑꯗꯨꯒ we were redeemed by the precious blood of the Lord Jesus Christ aduna aikoibu kanbiba asidi aikoibu aran khubam pibiba asidi karina no haiba kanda precious blood of the Lord Jesus haibani kwaidagi senglaba pharaba mamal yamlaba changdam ningai leitraba Prabhu Jesus Khristagi iyaduna aikoibu kanbibani He was the Lamb of God. Jesus Christ ase Ishorgi yaw macha aduni. He was without blemish and without spot. Mangonda karishu amakpa amotpa aduga karishu masida mapung phadaba laitraba adugumba punsi adugumba iyaduni. Masi koi ngasai koi na pathokhiba Bible verse aduda aikoina uba phangmani verse 19 do amuk pase adubu asoiba amasung amakpa leitraba
Yao Machagi Gumlaba Mamal Yamlaba Khristagi Eenani haibani ekhoi bu kanbi base actually now sa kayagi mati ekhoi laibak phabano Jisu Khristagi ina ekhoi bu kanbi ba Jisu Khristagi ina maram oiraga ekhoi aran khobam phangbani haibasi sukau kau ba yade aduna asigi language used tawriba se ekhoi ni yengba kanda magi history se haibadi the lamb of God ishor gi yaw macha gi wari ase history ase kadai da ubra hairaga the historical background is with a reference to the day of redemption of Israel from the tyranny of Egypt ki makhada minay oina pharaga punduna leiramba adudagi kanbirakpa puthokpirakpa adugi wari aduga hojiki hairiba sijinariba wahai asika yamna nakna mari lainai the Lord would pass over all of Egypt ishorna Egypt ki lam ase loinama koina sinthungna mahakna chatkani Maduda kari tawgani he would bring judgment on Pharaoh and Egypt Pharaoh gi mathakta amasung Egypt gi mathakta Ishwar gi asawba wayen badu lakani Maduda kari tawgani the firstborn male would be slain makhoi gi ahan ba pokpa khudingmak including miyoi bagi macha ahan adu yauna loinamak sigani haibani hatkani haibani mangangani haibani adugi wari do ekhoi na khangi aduna how would the children of Israel escape from this judgment of God masi ishor gi wayen ba asidagi karamhaina makhoi Israel gi macha sinse kari haigani chenthok pangamgani masidagi makhoi ngak thok pangamgani haiba kanda they were to select a lamb without blemish makhoi na lairiba jaw mayam adugi marakta khwai dagi ashengba mot palaitaba adugumba yaw adu khallaga makhoina madu hatkani it would be slain and its blood put on the doorposts of linten and linten makhoi gi thong adugi mapaduda thong aduda haiba tare thonganda makhoina hojiki hairiba ashengba yaw macha hatliba adugi iyedo tairaga thamgadabani haibani madu tawba matungda when the Lord passes over Egypt ki lam aduda ishorna lakpa matamda the homes with blood sprinkle would be spared yaw macha ashengba yaw macha gi I tairamba yum adugi aduda lairiba sing adudi makhoi kanbiba phangani sokpiroi haibani madugi damakta makoina masi tawba mathau taki this was how the children of God were redeemed adumaina tawraga Israel macha sing adu ishorna kanbirambani aduna our redemption ekhoi gi redemption kanbibase karamhaina phangbano haiba tarabadi the lamb or the Lord Jesus was the lamb of God John chapter 1 verse 29 da haibani Jisu Christa se ishor gi yaw macha aduni aduna magi his precious blood was shed that we might be redeemed mahaki senglaba I adu mamal yamlaba I adu ekhoi gi damakta tabire maduna maram oiraga ekhoi se kanbiba phanganaba gi damakta masini ekhoi na ubase ngasai gi historical background duga compare tawraga masi ekhoi na ubani actually now sa masimakni ekhoi gi damakta maru oiba lesson ase adu oirabadi ekhoi gi challenge what are our challenges ekhoi da pukning thogat ning base karino hairaga the Lord Jesus gave his life for all of us so that we will be safe or we might be safe Jisu namagi punsi adu kathokpire karigi damakta
ꯑꯩꯈꯣꯏꯅ ꯀꯟꯕꯤꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯁꯨꯕꯗ we must treasure this new life that we have been given. ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯄꯤꯕꯤꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ 시비바 아두기 마람 아두나 팡리바 아노보 분시에세 아이고 얌나 직신나 담바 दरकार ओए 얌나 फजना 아이고 हिंगबा दरकार ओए हाइबनी we must not live sinfully 아이고 पाप की पुंसीगा तोलगा यालगा 아이고 हिंगबा यादे हाइबनी अदुगा live without aim or aimlessly हिंगबसे मसीसु चुमदबनी मरमदी अदुक्की मतिक ममल यामलबा असेंगबा ईश्वरगी मचा याव मचा जिसुगी ई अदुना अखोइबु कनबीबा पीखराबनी अदुगा पीखराबा अनौबा पुंसी अहिंगबा पुंसी असे अखोइ अदुमाइना मोटलगा करीसु तौदना अदुगा एम यावदना पंगलैदा लैबा पंहिंगदा हिंगबा तारबदी मसी अखोइ चुमदे हाइबसे अखोइ लोइना खंगी अदुगा अखोइना करी मरुओइना तौगदगे हाइबा कांदा let us learn to live for the Lord gratefully यामना हराव हरावना आइगी पुंसी असे पाप की पुंसी दा लैरंबनी अदुबु जिसु ख्रिस्टगी सेंगलबा ई ममल यामलबा ई अदुना आइबु कनबिख्रबनी अदुना आइगी पुंसी असे प्रभुगी दमक्ता मपुंग फाना आई हिंजगे हाइदुना हरावना मपुंग फाना को हिंगननबा होनबा मथौ ताइ हाइबसि ngasiगी ख्वाइदगी मरुओइबा वाफम अदुनी अदुना Deuteronomy की chapter 10 verses 12 to 13 असे पाबा कांदा and now Israel gi missing yengu what does the Lord God your God require of you Ishona hojikti nakhoida karino mana pamli base tawhaning li base karino hai batar badi but to fear the Lord your God nakhoi gi prabhu ishwar mahak adu kina ikai khumna duna layu to walk in all his ways magi apamba punsi aduda achumba ashengba punsi aduda nakhoi chatlu and to love him aduga mahak punungsiu and to serve the Lord your God with all your heart and with all your soul mahak ki thaugan tau mahak pu seba tau nakhoi gi thamoi nakhoi gi wakhal nakhoi gi punsi thawai loina pulap na mahak ki thaugan tau haibani aduga verse 13 the and to keep the commandments of the Lord mahak ki wayan ya thangsing adu mahak na piriba ya thangsing adu inna chatlo and his statutes which I command you today for your good Moses na ngasi ay na piriba ishona piriba mahaki commands in ase inna chatlo masigi matungin na koy masi na koy gidamakta phanana bagidamakta piriba adugumba ya thangsing aduni haibani chodang hangtang haijamin ase थागतरी पाइसोर नाकी थौजाल ngasisu nachai koi naki wahai asidagi punin thawat pire takhraban haki wahai asina koi bu hen hena wangang biduna sokpiduna mapung phaba punsi naki aningba pambagi matungina hingba punsi oihan biu haiduna shor naki kuya khada nizari loina ngasi Bethany Diaspora Church ki members sing ichile naw mapang sing mapam goding da tongan na sai thok tu na lai khra pai khoi goding mak na gi nungsi ba na ki thaujal adu nai khoi bu matam ki bek ta loi na biyo ana yek lai bu goding mak Khristagi aseng ba I adu na sokpi du na ana ba goding mak phahan biyo aduga awana lairaba aduga awaba kaya tarab goding mak su Mama ki darkar ki matungina matam ki bigda nahak na pinabiyo aduga nahak ki thazabada hena chet pa aduga chawkhat pa na cha sing su oihan biyo haiduna prathana tawjabani pai shor nahak nai koi boloi na biyo
matam kibigda thadok pigano masi phawa loina pibigi damok tasuna puthaga sari koding ma ase koi bu pap tigi handok piba kan biba mapu Prabhu Jisu Khristagi mingda nizari. Amen. Thank you. Sorna pyo piba ishi. Such a voice is right.